Chandel District high risk group the ladiba injecting drug user amadi sex workers singda hepatitis B ki vaccination hauragani haina Chandel District National Viral Hepatitis Control Program ki district nodal official Dr. L Devena phongdokrai wafamasi district asida National Viral Hepatitis Control Program ki paikhaliba tuan ba thabak thauram singi matangda impact news ka khanana unaba mada phongdorakibani unaba duda Devena makha taraduna program asigi makhada Chandel District hoina district hospital Chandel the Kumzali Singani Taramapan ki January kunda treatment and testing center hangdokhi center asida mahak natana to pasaf amata leitrabasu hausi fawda miyoi lising mariga chatru ka humfutara taro hepatitis B ki screening tawbada miyoi kunmathoi positive oiramba thengnabadagi treatment piri aduga hepatitis C ki oina su miyoi lising mariga chamnga ga kun screening tawbada miyoi nifu manga positive oiramba thengnabadagi treatment pikrai Loinana district asida lisingani kungi October thadagi hauduna tangka ahum thokna healthcare worker chahum ga yankhai nipan romda hepatitis B ki vaccination kap ki airi kumza lisingani kuntra fawda malemdagi hepatitis laina muthatnabagi thamliba pandamasi fangnabagi dama district asida leiriba injecting drug user amadi sex workers singsu lakliba chayol ani asigi manungda paksana vaccination tawgadari nakalamaromda district asigi amatangairba treatment and testing center asida Staff waliba madi tuan ba thabak thauram sing paikhalakpada sel thum gi oiba problem kaya leiriba sing asi mari lenaba sing na meeting changbi haina Dr. Devena appeal tawrakhi Hepatitis B C se test nganna sum tawthokpiro aduga darkar leragana magi treatment tawbiba aduna B ga C ga naba si nabra nadabra status khangdragadi hojiki naha singda koina magi bigi sigi mai leina hidak lamthak adi yu nong thangluraba atopa kari magi phattaba liver sokadaba hidak lamthak oro atopa kari magi sinjak phattaba oragadi thuna liver cirrhosis tarakpa amadi liver cancer tarakani haba wafam asi aina thamjage Amaromda Chandel District the Paikhaliba Hepatitis B ki Thabak Thauram Singh asigi matangda Community Network for Empowerment Kon ki founder president RK Nalini Kanta na district asida leiriba high risk group singda hepatitis B ki mass vaccination taunabagi khongthang asi yamna phaba khongthang amani asigomba khongthang asi atai district singda su paikhatpa matam oire leina asidagi ngakthokpada jaba thodang logadaba healthcare worker fawna vaccination ki kanaba sing mapung fana khangdabagi mawongda dosu na kapkidaba si yamna laibak thibani maram asina district asida high risk group ki vaccination chathagadoriba si kupna yengshinba mathau tagani hiram asida kon gi thomi sing na mateng pangnabagi damak matam pumbada sem saduna leiri haiki Hujik Chandel District ta high risk group ki marakta vaccination program paikhalakani haidana koi hujik plan tawidi se yamna proper planning amaga loina na koi high risk program ase tohonjaningi healthcare worker marakta dose completion ki magi compliance phase asuki matik nema banina high risk population ki marakta di hena nem bagi sanse su leibanina miyam da amadi koi healthcare worker Chandel gi loina na healthcare koi high risk group Chandel gi singda koina Tamzening badi hepatitis B vaccine asi kona 3 dose completely kaptragadi magi kana bato phangdabanina masi complete tangai phadana kapi ba mathok tai